Matamgi Manipuri Wari channel asibu tabiriba khwai pumnamakbu taram nokchari ngasi mung lobirasi love requite ahum suba tangka flashback Boris ka wari sanaba loirakpada pung baro takrabani phone thamnakraba matungda mamit ngaubi ahenbata pambi athoibi ahing tumdaba makhai koklen fabagi photo yenglibani photo du zoom tawraga yenglubada khangpre khangna phone tu takiba khanghaude Mikup to the Ningshin Lai, how Krabawari Kara, Kawung am Laroidaba, Taudok Amana, Mamita Sangsang Urakli, Tapna Machinda Solai. Dakoklen. Present day. Geography Department ta function amatawni haibagi damaktani atop department tagi satrising ayambana loina lakna krabani. Isay nongmay suyaudaba icham chamba function naduda atopa department ki satra lakadaba natte adubu ngasidi atopagi department tagi meeting lakpana department adugi hall ado pungthan kre function hogadaba pung amawat ingay dagi hauna hall ado thankibado department masamaki satra sing yambu yamkidre makoigi invite fangkiba satra singna pau tamnaba hainabadagini laklibado invite card aduda Iramiba maming adudagi lakpasoidina oirini ayambana. Function ado hogadawriba pung makhai muwat lingaida department adugi mamangda black machugi Rolls Royce amak jangsilaktuna khamsilakpada mafam aduda chatlamba mi khudingmak gari duda mityeng thamlai. Kanabu oirigaba haina sonabasu lepte khaurangna kanano haiduna cheptha yengnari. Mina, Premi, Athoibi, Makoyahum Siyeng Dibani, Tanjadida, Geography ki Satra, Harauna Tholaktuna, Lepli, Amar, Karidagi Kumtharaktuna, Gari Maningi Thongado Hangdogla E. Chinglem na Kumtharakli, Koklen Faba. Athoibi dingakna Kumtharakli Bamabu Yengli. Hanagi Koklen Faba Oiramdre, Adungay Ukiba Saktamga, Ngasi Uriba Saktam Siga, Asuki Matik Ketnari. Manlaba jeans, white shirt ki mathakta thaba khaibi kudam panbi furit manlaba chapal lamasu tonglaga magi manakta lakhibadi mamitta sangsang urakli masamsu makoi sitnali hauzika kayadi khetnaraba manlaba jeans ki mahutta black pen manlaba white shirt ki mahutta men's shirt ki mathakta waistcoat ki mathakta black blazer mahut sinkre pumnama thaba khaibi kudam panbi furit ki mahutta Mallaba chapalgi mahutta formal shoes masham dusu style amada kakli khadangdana koi chomni tawibani Laibakta tariba dakfu maduna urasanu haibagi matagumna mayek singna athoibi angakpa amaga loinana mitfam hongdana asaba murti amagumna leplibani Makuna pariba Google Stoop Sili Satra Satri Singh amadi oza amani koklen phababu taramna okladuna manungda changkhiba du yenghauri Kanghaudi tapna son kiba Dakoklen nang se hanaga manager ko yam change story Mina athoibigi wahai aduda mayek singna tadrabasu kabak takraba mali magi lengjumda lengladuna Aima athoi kari hainu Athoibi khangpre khangna Ha kismaidi kism tawdi Oh aduri changaslao Oh hoi Makoi humdo hol manungda changsilaktuna ahang mafambam leibra haiduna koilei leiduna yenglingai department adugi mamit ngauba nupa macha singna makoi humna tawribada uraba male thuna makoi ahumgi manakta changsilai chap manana fazai ningthijai makoi ahumbu university adugi mi singna mamingda panbada khangdaba mate yaude Twitter, Instagram, Facebook singda makoi ahumgi photo video fauba viral chatiba nupinina karamnadi khangloi Nupa mana novet tauna Hai, Miss Ahum Athoy bisu nupa duron sindana Hai Pambam leitrabo Mina nupa duron silaga Hoi, leitre Adudi ekoi arrange toge yagadra Premina mo Au, yani karigi yadane Ado arrange toge phone number amta piyudana sungwari sanase Athoy bi novet tauna Pambam se hanam tapiyo aduga number duna kona torasi adu siyaroidra Hainari ngai tanjadida stage mathaktagi satra mana microphone do paireduna Mayambu taram nokchari ngasigi chamchamba department asigi boys hostel amadi girls hostel anoba sabagi sangabas dalak piriba mayambu taram nokchari
Lairiba mayamdu loina khuba khurei. Ngasigi oina thauram apu oina lengzinbigadaba lamdam asigi Education Minister Sir Ehenba Ningthouja amadi Sir Koklen Phababu Chief Guest ki mafam langda lengsinbinaba kauksinjari. Ashumna function adusu haure mathang speech piba loiraba matungda Koklen Phabasu wahi manga tara speech pinaba kaukhorakpaduda mayam loina khuba khui. Khuba khubada natana photo video kyana chingbasu launaribani. Asuk yamlaba atopa department tagi lakliba sing ayambana function asibu yawningbagi lakpa amatta natte. Koklen Phaba chief guest oina laklani haina invitation card ta yawbaduna ayambani laknaribase. Good afternoon dear students. Ahanba maktada lamdam asibu konbiriba isorbasu khurumjari. Ngasigi function asida chief guest oina lengshinbiriba amadi lamdam asigi Education Minister gi fam supaibiriba ming oina panjarabada Sir Ehenba Ningthouja taram nokchari. Ani suboina President gi famam langda lengshinbiriba department asigi oina su professional oina leibiriba ming oina panjarabada Dr. Ranjit Saikhombu su taram nokchari. Ahum suboina guest of honor gi famam langda lengshinbiriba ming oina panjarabada Mem Subhashini busu taram nokchari. Lakpiriba media person amadi universities da tambiriba satra singbusu taram nokchari. University haibisi karino. University haibisi senglaba laisang amani. Laisang asida aikoi ehai kharadang oirabasu khangnabagi damakta lakliba ngaktani. Adubu lamlapna laklaga larik tamfam tana lakpasida awaba amadi oiri. Makoi singir oiba ren amadi hostel darkar tarakpadagi hostel hangli. Rent laiba haibisi khudongchadaba kaya amstoi. Masida khudongchadaba kaya asidagi satra singna leiba nungairakhtaba amadi leifam leraktabadagi anauba building sanganarakpasisu nungaiba mani. Aigi site gi department asigi oina lak yankhai oina donate tawjabaga loinana matang asida losinjari. Koklen Phaba phambamna famladuna nofet tongna leiriba sing aduga wari sanari amarda yenglakpa aduda masana khangna makhutna pariba blank check amaga pen amaga piraduna Koklen Phaba kari no khara iraduna professor aduda check manadu piramdaga chatnaba hogalaktuna stage makhada kumtharakpa aduda oja khara amadi satra kharagana loinana Koklen Phaba bu thindokhi. Athoi bifam lambadagi thuna hogalaktuna chenthokibadu minaga premigana ngakna yengla hauri. Athoi bisu kari wakhaldaino chenthoklibadu masana gyan tahaude. Ma chenthokibadu Minaga premigasu chenthoklaklaga magi manakta lepladuna. Athoe kari tawre? Kaisum tawdida. Minana amu wow phasai he Koklen Phabase ngaure chakchei ai mahoina koresira khangde. Athoi bi sauningna khon kalapna Mina yai taningdre ko noi nu pasing do adum koyu sidine aigi ne khanglabra. Premina amu yari noi ani sida khatnara nu ko chaslaw ai horen party lei chanaba tawrslaw. Masi harga thoibi hagi party do gari thoraga chatkre gari tongna nakanda haifet yengrubani sorok mataida nupa amaga nupi amaga cycle thingnaba urakpada. Flashback. Class 11 gi tuition ayuki pung taruk nangnaba haidana athoibi cycle do thoraga lakpani lambi mayaida san khara chatlamba do kitang lambi gi mataida haidoklaga chatnaba hotnaringaida karomdagino san amana magi mamang thachin khrabada san adubu thainaba hotnabada ma oina khongbanda cycle ga punna longminai. Athoibi khanglaw lawra ayo as san nang shini he. Hogat pasungamda mafam aduda lauraga leiringaida karomdagina khonjalamana. Ichan nakuto piro. Athoi bisu thindoklakliba makhutuda paishinduna nupaduna chinkhatpira kayam sokengi. Athoi bi nupadugi phibamdu ubada hainadana yare kemta sokre yarani. Nupaduna mabu kai kaida sokke haiduna yengnabu honai nupadugi phibamdu yenglaga nason pikna salai. Nupanina jabatne ainuba khudingi asigi dress lidam. Nupado mana hairibado mayek singna tadrabasu kharadi taraba mali changsiluba khongthangdo kitang handoklaga. Kemta soktabadi yare cycle sisu chentari. Hoi chentari bise amta semo aidi khut mot pasitale. Nupaduna chendo semlaba matungda cycle da thauraga chatkibadu yenglaga nohvet tawhori. Aduga mu mana setliba firol duda amuk yengzai masana.
Manlaba jeans, manlaba furit amadi khara khara tatlaba magi chapal duda yenglaga noklamba minok to hanjinki. Tabli makhung na mayum phawba lakle manlaba mawung maril tadraba yum aduda changsinduna makhut masa singdo singna hamdoklingai ngahak awa pothabu oina dari duda famladuna pocket tagi paisa khara laukthokduna thiri. Sudraba male paisa do matha sana wakalamada manglaga leiringaida. Koklen phaba Kaurakpa khonjal duda gyan tarakle magi mamangda khara miyai chantak tawba nupa ama leplaga leiramba duda thuna haugaladuna. Mama, karomdagino yam thazana sidhe hekda lengkhatpiro. Yare ai phamba lakpa nate. Karamba matamda paisa singdo singdoino na hangena lakpani. Mama, ai Koklen phaba maru lukthaduna leiringai nupa aduna mu paisa singdo athuba matamda singnaba tawsiko. Hoi mama. Nupa do chatkrabada mama do imungdagi tholakduna macha nupagi mamangda leplaga. Ibungo, kanala amge. Mama chawreni. Mama do sugyan tarduna tumina laikhibaduda. Ima, kaisu warano. Ai leirisidi aina ngamnaba singani kaisu khanganu. Ado ima, aisu college atuni chanaba chamta thongluki. Ado ima se aina yukta tuition tawrubagi paisa ngasi phangle. Imana paisinbiyo. Machanupana pirakliba paisa adri yenglaga mapi sintharaga hikna kablai. Imagi bungo, ima bu kari oirasige. Ima na nangi na ting pangbasu ngamda. Ima yamna waye nangi khanbada. Ima ai kasumwadi ima soigi khanbigano. Ima hana anaba phanaba honakise. Wahai ase hairamlaga thuna imungda changkhiduna mallaba khudai aduga baltin sapon paiduna maningda leiriba pukri duda masa singdokluraba matung chak thongnaba chakum changsilakpada ching lehodabado khangning ningsinglai. As aidi ngarang kaudana ching amta lehodrabnine. As kamai tongni toruside. Thuna magi kada changsilaktuna phamung mayada leiriba paisa singdo lokthokladuna dukan hangbra haiduna thongkanda tholakpada magi mamanaba malemsu khawama pairaga changsilai. Kaida chaliba nangde yuksida. Aido asida chalugi tawbani. Yare khangi nangna chatoido dukan amtane thong hangna hodribani. Se lao aina puraklise thong lao. Pungma panangnaba imagi chakap leirido mung thengkrani. Malem kaina nangna harishibo. Yare la o. Malemna Koklen phabagi makutto pairaga imungda mu hanjinminarai. Se siwin thongro. Koklen phaba malemna hairakliba waduna ngakna. Kaino imagi chek ngasi tastadana hayengni. Ngasi tang tarani ne chek lena hariduri law. Ngasi tang tararo. Hoine kaino nang kawrbo. As kawrida. Adubai ngasi gi chek to chadagamse ai thaba khra leiri. Kari gi chek chataba. Adudagi ai saukani Koklen. Koklen malemgi waduda tumina khawda puraga changkhre ma paisa khara watpadagi chek chatnaba paisa konadabadagi tarik kaushinabani adubu pai leitre. Somdana thoibi tuition mafam yauraduna tuition changdaba makai school gi veranda gi bench tharaga leibaduda famlaga masakta suklaga pomlaga leiribani. Machinda su sauningboy kariboy. Ai ngasigi dawse yaharo haisini ayuk sidane ai jam tandorida. Mama nabi ani du sumagi manakta lakladuna. Kari tawre nangna yuksta class ka changlaktaba makai veranda da famlaga leishibo. Ho aine dawgamte yaro haisni. Ho du kari tawrga haba. Athoi bisawrangnana thengnare ngasisu thengnare. Kanabo idune chapatnaba nupado. Nangni kamai thengnariba. Sanamana thoni ngaktani kai soke kana isadaga thengki tawi aduda aina hainadradana yarani na hairambani. Asingba adui nupado nangbu tanaraga dum lei maraldi leitana sangom janingboy tawradana aidine yam hainade. Ado masakti phasaidudi. Masak phasene yabra haiba aina pamise sak phasaba khakta dunati paisa paiba ina khonba spamli bani khanglabra noinadi khanglaroi hauzik matamdabu lairaba judanaba karamba nupina pambidorige. Athoi bi magi masada thenglakpadada khangprek khangna khanging lei magi mongduda premina. Kari tawre nangna ngasaidagi kaungangbaga tadaba makai manglaga leiduba. Kaisum tawdida. Hoine masak phajaba Koklen phabagi wakal khanba horabo. Athoi bi irang amaga loinana. Hoi hauri kamaina koisigena khaliba. Khalaro yumsi yore yumda phajana khalaro chalukige.
Hoi. Athoi bi gari dagi kumtharaktuna mayumda changkhibadu yenglaga lekai nupi kharana is aidi asigi athoi bi sa yamna hainadeda aduni university da chapabu makeup sina ore magi mongsi ubaidine keda watale yam hainade haiba mana tawrokliba mongsiga leiribi yumne kaisiga aduni sida leplaga wati suraga le chalaslaw kai kanduino miwa ngangdana somdana leisna class loiredna mayumda chatnaba tholai asuk yamna mamanaba tinariba sida nongmata hanminase haibada yakhidrabani sakraba nungshadada gari lakpra haiduna ko yengi gari sumta lakte aibu pungsi sutingle thoinawdo waramani tawrise nungsa sakre abega jos ka sumayum chatnaba tholakpada leisna leplaga lerambaduda jos gari do khamladuna abena gari gi class ta chingtharadina leisna yumda haladoiro hoi haladini o kana ngairino gari ngairambani lao ai thinbiramage yarni abi ai dum chatkrage yade lao yarni noi halamo leisna ne yaroi khanglaba male abe gari dagi kumlai nungsaga sabaduda makuna haibet khalladuna is nungsa khusasde lao jalase thingi pungse ahum kai tasilai yarni abi ai dum gari ngai hokige ba leisna how chatloba ai dum gari ngai hokige lani tu ai thinbada negi thau tinglani thawna thau tangla kansida tanjaduda auto malakpaduda leisna auto duda thuna kakhatlaga chatkibadri yenghauri thuna masu gari da kakhatlaga khon kalapna kari mana binu khangde thinbige su yade je chatkhabo chatkre o kai je chakrino tu auto da o kai da chalukidino yumda thorage ko hoi thawro Avega Joska twins ni mingaude checkawzabagi wani class ti manaribani makoyani su mayumda halaktuna abedi mayumda changhaure aduga Josti Boris na phone tawshilakpadagi gari mamai leiraga hand coffee cafe da lakli Jos gari mafam chana khamlaba matung cafe menungda changsilakpada Prem Boris Tomthin makoi ahum wathi suraga leirambaduda masu yaushinbo oina ahangba cherama lorduna famjilai Josna Kayam kuiraba noise de lairakise aigamta horamdana Tomthinna amu is nangbu kamaina hawdorige abe yawbuda hawdrabani hawdrasu phone tawraga kawrakliduni Josna amu Boris nangbu negi relatives lakanina chatkidaine oh lawrure aduga Premsna lakte adina kawrushini oh kai kawraklino Tomthinna amu Prem haiba mahachandan sigi nahan birthday gi treat ta hawdredana ngasi kawraklisini Jos Prem gi lengjumda koleduna adunidana good boy natradi niyum phajabada mohut hutnaba khitangai Prem namu adu khangjadana ne noi mayam gi jaban thadok luragena laklisi Tomthin namu adu kaigino nangi birthday khudingi nongalaga treat ayamana tawi chahi khudingi aigi birthday nimitsi family oina tawi aduna ne kadorage nga su yen somta chade adu nimitto aina khanglakpadagi maramesuina adum tawraga lai khrumbon chali nongalaga tawi Bori gi birthday amuk tashinkre aduna ngasi kawrini Boris namo adudi kari kongge haino Premsu noi khalodum Tomthinna ibo nang se khradi kupkre sina taba barbecue nation dasu pushilaga pijo aduri nate nimita dor kansida kaidagi barbecue no noina yam pendragana sasat barda hing chalrasi Yaine chata kuireide Boris namu kuiramani ngarang hana tro nangai ngamunarido Jos namu adu numitoidi pende Premna kaige noina nupi puraga laga kamai pendoino Boris na is adugibu moi nupi haise athobidro Jos na mane Tomthinna amu aduna kyam kuiraba koinaba Borisna tha phadrida Premsu kayam dilution kra yam hena dilution deda chorakna 50 ki mu adwan dilution kra Josu hare kari lebiri banungde mamito mitup yaudina ningai tawduna semni Tomthinna fazaine madui nupido mawong amani mana koidaba nupa leramoi kayam kuina chatkidoino duna
Khangdida, I see some koi badani, koi bachapadi, no I crane. I didn't pido, coining day, resin gum the worm domandi. Tomthina. I atoi budi, Lesnan Henangauzi. Boris, Lesna Palakpaduda, Tomthin the Yangaga, Con Kalapna. Kariba, Lesna Pamiba. Tomthin Sunoglaga. Kaino Nanga, I know Lesna Pami Harga, Namito Periduna. Madinu pido, koi biadi, I know Nico. Nangise, atoi bi coina coina, Lesna Pamiro. Hey, Adinati, Nang Dichatuna, Imanibido, Kohenindaba. Boris Wada Taraga, Tomthin Sita Nokti, Prem Namu. Hoyare, Kanakana Koidino, Aina Koiba Premisna, Ipape. Yare, Jaga the sing or the door. Jos Prem the Karim the Nopaminok Amana. Atoi bi partida, Premi Farba, Moyhumdo, Chapmanabanico. Yare, Adiwa the Doxy, Canadi, Handok vacation the Karada Koibachet Seva. Josna. Paris the Japan of a draw. Tomthin Su. I Ukrainian chatting in it. Prem Namu. Landmark to the Kaiduriba. Sum, our Batara possessing do Mating Pangu Nidana. Josu. Nugi Palim Pantonabu, Yabu Yaraka draw. Hi, Jogaluri. Boris Namu. Yari Tomthin, Oi Rediwado, Mamangi vacation the Australia Japan draw. A queen of Shina Rubagi, Nunganbuga, Nika Casanala Agachaido. Sanariba Wari sing aduna tagli, Mama Mapana Kayak Taraba, Togida Ngamba, Apao Pauba, Acho Sangi Machang Actani, Mama Mapana Pesa Piri Matik, Togingamba Machastingni. Makoigi Wari sing duda, Devil Tangnana Pamliba, Mi sing Nataraga, Yam Tausaningba, Haizening Basu, Taga Doribani, Adubu, Makoigi Hana Hamu Hamu Oina, Wari de Europa Kaktani. Jos Kaurakliba Maikay duda, Nupa Marido, Punangak ni Yang